ꯃꯌꯥꯝꯕꯨ ꯈꯣꯡꯆꯠ ꯆꯦꯅꯦꯜꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯥꯡꯗ ꯄꯤꯁ ꯈꯔ ꯂꯩꯔꯤꯕꯁꯦ ꯆꯥꯂꯨꯛꯇ ꯑꯁꯤ ꯕꯣꯟꯂꯦꯁ ꯄꯤꯁꯅꯤ ꯑꯗꯨꯒ ꯀꯂꯦꯖꯥ ꯈꯔꯒ ꯕ꯭ꯂꯦꯛ ꯑꯣꯏꯅ ꯎꯔꯤꯕꯗꯣ ꯀꯂꯦꯖꯥꯅꯤ ꯑꯁꯤ ꯐ꯭ꯔꯥꯏ ꯇꯧꯕ ꯂꯣꯏꯈ꯭ꯔꯦ ꯗ꯭ꯔꯥꯏ ꯑꯣꯏꯅ ꯀꯪꯂꯞꯅꯀꯣ ꯑꯗꯨꯒ ꯂꯦꯝꯍꯧꯕ ꯈꯥꯡ ꯃꯥꯒꯤ ꯊꯥꯎ ꯃꯔꯛꯇꯨꯒ ꯑꯃꯨꯛ ꯊꯥꯎ ꯑꯅꯧꯕ ꯈꯔ ꯍꯥꯞꯆꯜꯂꯒ ꯑꯍꯤꯡꯕ ꯑꯗꯣ ꯁꯤ ꯂꯦꯝꯍꯧꯔꯤꯕ 1 kg ꯈꯔ ꯍꯦꯜꯂꯤ ꯑꯁꯤ ꯆꯤꯛꯀꯟꯁꯦ ꯊꯣꯡꯗꯣꯔꯤꯅꯤ ꯈꯤꯇꯪ ꯗ꯭ꯔꯥꯏ ꯑꯣꯏꯅ ꯒ꯭ꯔꯦꯚꯤ ꯈꯔ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯂꯦꯛ ꯂꯦꯛ ꯂꯥꯎꯕ ꯍꯥꯏꯇꯥꯔꯦ ꯃꯩꯇꯩꯔꯣꯟꯗ ꯐꯛ ꯐꯛ ꯂꯥꯎꯕ ꯀꯥꯏꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯅꯤ ꯑꯗꯣ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯅ ꯃꯥꯡꯗ ꯎꯍꯜꯂꯤꯕꯁꯤ ꯁꯨꯃꯥꯡꯒꯤ ꯌꯨꯝꯕꯨꯒꯤꯅꯤ ꯑꯗꯣ ꯃꯐꯝꯁꯦ ꯌꯥꯝꯅ ꯏꯪꯉꯤ ꯑꯣꯂꯥꯡꯊꯥꯗꯁꯨ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯣꯏꯒꯤ ꯌꯨꯝꯗ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯂꯥꯏꯟ ꯐꯪꯗ꯭ꯔꯤ ꯉꯁꯤ ꯐꯥꯎꯕꯗ ꯑꯗꯣ ꯃꯐꯝꯁꯤꯗꯤ ꯅꯦꯆꯔꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯅꯛꯅ ꯂꯩꯕ ꯃꯐꯝꯅꯤ ꯌꯥꯝꯅ ꯐꯖꯩ ꯃꯥꯡꯗ ꯎꯔꯤꯕ ꯄꯥꯠꯁꯦ ꯑꯁꯤꯗꯒꯤꯗꯤ ꯄꯤꯛꯅ ꯎꯔꯦ ꯐꯖꯗ꯭ꯔꯦꯀꯣ ꯑꯗꯣ ꯆꯠꯊꯣꯛꯑꯒ ꯌꯦꯡꯍꯜꯂꯛꯀꯦ ꯌꯥꯝꯅ ꯐꯖꯩ ꯃꯌꯥꯝ ꯁꯣꯝ ꯅꯥꯀꯟꯗ ꯆꯠꯂꯒꯁꯨ ꯌꯦꯡꯍꯜꯂꯛꯀꯦ ꯑꯩ ꯑꯃꯣꯠ ꯑꯀꯥꯏ ꯃꯐꯝꯁꯤꯗ ꯂꯥꯛꯑꯒ ꯃꯌꯥꯝꯒꯤ ꯎꯍꯟꯅꯕ ꯍꯣꯠꯅꯕ ꯅꯠꯇꯦꯀꯣ ꯂꯥꯟꯅ ꯈꯟꯕꯤꯒꯅꯣ ꯌꯥꯝꯅ ꯐꯖꯩ ꯑꯩꯈꯣꯏꯗꯤ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯄꯅꯤꯅ ꯑꯩꯗꯤ ꯅꯦꯆꯔꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯑꯗꯨ ꯈꯛꯇꯪꯗꯒꯤꯅꯤ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒꯤ ꯀꯩꯅꯣꯗ ꯄ꯭ꯔꯣꯄꯔꯇꯤꯗ ꯐꯠꯇꯕ ꯑꯗꯨꯒꯨꯝꯕ ꯎꯍꯟꯅꯕ ꯍꯣꯠꯅꯖꯕ ꯅꯠꯆꯗꯦ ꯃꯥꯡꯗꯁꯨ ꯌꯥꯝꯅ ꯂꯥꯞꯄꯤ ꯈꯤꯇꯪ ꯃꯦꯟ ꯔꯣꯗꯁꯦꯀꯣ ꯅꯨꯡꯁꯥ ꯃꯉꯥꯟꯅ ꯃꯌꯦꯛ ꯁꯦꯡꯍꯧꯗ꯭ꯔꯦ ꯑꯗꯣ ꯑꯩ ꯁꯣꯝ ꯅꯥꯀꯟꯗ ꯑꯃꯨꯛ ꯆꯠꯂꯒꯦ ꯑꯗꯣ ꯏꯌꯥꯝꯕꯅ ꯁꯣꯝ ꯅꯥꯀꯟꯗ ꯇꯤꯜꯍꯧ ꯑꯗꯨꯗꯒꯤꯗꯤ ꯆꯅꯝ ꯈꯔ ꯃꯅꯨꯡꯗꯒꯤ ꯇꯛꯈꯥꯏꯔꯒ ꯄꯨꯊꯣꯛꯄꯤꯔꯦ ꯑꯗꯣ ꯃꯥꯒꯤ ꯌꯦꯟ ꯎꯞꯅꯕ ꯄꯣꯂꯥꯡꯁꯦ ꯂꯩꯍꯧꯔꯦ ꯄꯣꯂꯥꯡ ꯊꯨꯝꯕꯣꯛꯁꯦꯀꯣ ꯄꯣꯂꯥꯡꯁꯦ ꯁꯨꯝ ꯍꯩꯅꯕꯅꯤ ꯊꯥꯎꯗꯨ ꯃꯌꯥꯝ ꯊꯥꯎ ꯍꯩꯁꯟꯈꯔꯦ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯈꯤꯇꯪ ꯁꯣꯔꯠꯇ ꯑꯣꯏꯅ ꯇꯧꯔꯦ ꯇꯤꯜꯍꯧꯁꯤꯁꯨ ꯍꯥꯞꯆꯜꯂꯦ ꯑꯗꯣ ꯊꯥꯎꯁꯦ ꯀꯥꯗꯤꯗꯤ ꯅꯠꯇꯦ ꯑꯍꯥꯟꯕ ꯗ꯭ꯔꯥꯏ ꯑꯣꯏꯅ ꯈꯤꯇꯪ ꯐ꯭ꯔꯥꯏ ꯇꯧꯈꯔꯦ ꯑꯗꯨꯒꯤ ꯂꯦꯝꯍꯧꯕ ꯃꯊꯛꯇꯨꯒ ꯊꯥꯎ ꯍꯥꯞꯄꯤꯅꯤ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯊꯥꯎꯁꯦ ꯈꯤꯇꯪꯗꯤ ꯌꯥꯝꯈꯔꯦ ꯃꯌꯥꯝ ꯏꯌꯥꯝꯕ ꯑꯣꯖꯥꯅ ꯂꯐꯣꯏ ꯁꯤꯒꯩꯁꯤꯒ ꯂꯐꯥꯡ 2 ꯑꯣꯔꯦꯟꯖ 3 4 ꯈꯛꯀ ꯊꯕꯤ ꯈꯔꯒ ꯂꯩꯔꯛꯑꯦ ꯑꯩꯈꯣꯏꯗꯤ ꯆꯥꯗꯣꯔꯤꯗꯤ ꯃꯤ 4 ꯈꯛꯇ ꯁꯨꯛ ꯌꯥꯝꯕ ꯎꯍꯩ ꯀꯣ ꯑꯗꯨꯗꯒꯤꯗꯤ ꯁꯣꯅꯥꯀꯟꯗ ꯖꯦꯟ ꯀꯤꯂꯣ ꯑꯃ ꯍꯦꯜꯂꯦ ꯑꯇꯥꯁꯨ ꯀꯤꯂꯣ ꯑꯃ ꯑꯇꯥꯗꯨꯗꯤ ꯍꯣꯜꯍꯧꯗ꯭ꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣ ꯀꯥꯞꯀꯅꯤ ꯍꯥꯏꯕꯒꯤ ꯍꯥꯟꯅ ꯄ꯭ꯂꯥꯅꯤꯡ ꯇꯧꯍꯧꯗꯕꯅꯤꯅꯀꯣ ꯑꯗꯣ ꯃꯤ 4 ꯌꯦꯡꯉꯣ ꯑꯇꯥ ꯀꯤꯂꯣ ꯑꯃ ꯖꯦꯟ ꯀꯤꯂꯣ ꯑꯃ ꯒ꯭ꯔꯥꯝ 150 ꯃꯨꯛꯅꯤ ꯍꯥꯏ ꯑꯗꯨꯒ ꯂꯐꯣꯏꯁꯨ ꯂꯐꯥꯡ 2 ꯀꯣꯝꯂꯥꯁꯨ ꯊꯕꯤꯁꯨ ꯀꯅꯥꯅ ꯆꯥꯗꯣꯏꯅꯣ ꯃꯌꯥꯝ ꯖꯦꯟꯁꯦ ꯑꯩꯈꯣꯏ ꯃꯔꯣꯏ ꯃꯄꯥꯡ ꯍꯥꯞꯄ ꯂꯣꯏꯁꯜꯂꯦ ꯀꯦꯃꯦꯔꯥ ꯒ꯭ꯔꯥꯎꯟ ꯑꯣꯐ ꯇꯧꯔꯤꯉꯩꯗꯀꯣ ꯃꯌꯥꯝꯁꯦ ꯊꯥꯡꯗꯕꯩ ꯄꯨꯡꯐꯝ ꯌꯧꯔꯦ ꯖꯦꯟꯊꯣꯛꯑꯦ ꯊꯥꯎ ꯅꯥꯀꯟ ꯑꯃꯗ ꯆꯦꯟꯊꯔꯦ ꯆꯞ ꯆꯥꯔꯦ ꯇꯟꯒ ꯂꯩꯈꯠꯄ ꯒꯨꯍꯥ ꯌꯦꯡꯍꯟꯒꯦ ꯏꯁꯤꯡ ꯁꯣꯛꯄ ꯑꯁꯤꯒ ꯒꯨꯍꯥ ꯂꯨꯕꯅꯤ ꯏꯁꯤꯡ ꯁꯨꯃꯥꯏꯅ ꯁꯣꯛꯑꯦ ꯈꯨꯡꯒꯪꯒꯤ ꯒꯨꯍꯥ ꯐꯖꯩ ꯃꯌꯥꯝ ꯁꯣꯝ ꯅꯥꯀꯟꯗ ꯑꯃꯨꯛ ꯃꯇꯦꯛ ꯑꯃ ꯌꯦꯡꯍꯟꯒꯦ ꯑꯩꯈꯣꯏ ꯆꯥꯕ ꯂꯣꯏꯔ ꯃꯇꯨꯡꯗ ꯃꯇꯦꯛ ꯑꯃ ꯊꯣꯛꯂꯛꯏꯅꯤ ꯃꯃꯥꯡꯗ ꯁꯤꯒ ꯄꯥꯠ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯑꯃ ꯂꯩ ꯑꯥꯗꯩ ꯁꯤꯒ ꯍꯧꯖꯤꯛ ꯏꯁꯤꯡ ꯀꯪꯕ ꯃꯇꯝꯅꯤꯅ ꯏꯁꯤꯡ ꯀꯪꯉꯦ इधर से ना पूरा टाले के लेके हाँ तो पिसाई हुई है वो जो बांध देख रहा है वो बांध हाँ वो बांध से लेकर पूरा हाँ बड़ा पिसाई होने से तो अच्छे थोड़ा कमाई भी होगा ना हाँ कमाई नहीं करने से कौन देगा मैम फजबनी मफम से वीडियो दी हम सांगरो स्वायदा तेंतकना लोइसनदोइने ngasi की वीडियो से मैम वीडियो से नुंगाइरदी लाइक तौबिउ कोंगुट अमा से लेरे ये पहले ये क्या था ना बांध ना हां ये पहले पुराना बांध है ना वो पूरा माने यो हो गया ना पानी उनी नहीं यो होता ना इसका थोड़ा बेट काट के ना इधर उधर में ले जाके ना थोड़ा बेट काट के उसका सामान करके ना इधर में थोड़ा यो करना मैम ली पामिनी से लेजे ली चोबनते पया ली नि मचा ली नारी का हाइतारे नारी है बेगनम है नि कावरे ममिंग मैम खंगदी है नि काव वो तो पूरा हुआ तक ना वो जो बांध देख रहा है छोटा मोटा बांध ना वहां उसका पीछे तक है उसको माने बहुत बड़ा फिशरी बना सकता है ये झील कितने लाख में बिक्री हुआ इसी साल मतलब आपका 5,04,99,000 ओ लाख मरी कर सिंह बहुतराम बंदे जोली ने चाहिए हर साल बिकता है ना हर एक साल बिक्री होता है 4 लाख इस साल का थोड़ा फ्लड हो गया ना मतलब इसका तो बुराक वैली में इसका जो फ्लड हां हां थोड़ा मजबूत गिर गया ना हां ये थोड़ा दाम थोड़ा ज्यादा हो गया मयाम दुरी मथक काखा लगे हमका वीडियो से हम सांगरोय